Joseph Kawi Haibasimadi, Jinao Sinasu Kangamani. Adumagi Maming Sibu, a shame of Imaming La, Adu Amale, Vazala, Hanasu Kalambaya, Adusu Nangai Dona Oide, Aidi Mingsi, Joseph Kawi, Adu Kero Elekai Nadinu Shibi Badagi, Joseph and Kawi. Aduga school dagi, Aigi school da, Aigi classmates in a Pozassin and Mushibi Badagi Haitare, Aigi Mingsi, Joseph and Kawi. Adubu yum dadi akoi imanadi aisi ibungo haina kawi sidi nupa macha khudimak mamana ibungo haina loina kawi aduga nupi macha singna ibema haina kauni adubu aigi mingsi ani sude aigi mingsi sostida thonbi bani aigi imabok imagi machin manao se Nupa Marigan Ningol Mangaga Poi Ningol Mangagi Ningon Ahansi Christian family ni Aduna Imabong na Aigi Mingsi Joseph Hena Kaubiram Bani Sostida Adusu Aduna I say mission school da Tammening Chokong mission school da Tammi Aduna Ishorgi Warisi Sum Mozasing Livi Kangaba Patsana Gyan Tarava Fabadasu I baptized Laude Aduga ay am thengna baptized lawi 1980 ga tuda ay baptized lawi isana fachana lepchaba ngamaba matam aduda baptized lawbani aduga ngasi Joseph na maming dukhat Joseph kauraga ishwar budi lawsilam draba adudi ma lam sarana na chalamani Aduga nasi ichininao singna masak khangbiba wangudo oiro sagangdo oiro kakchingdo oiro sekmaida oiro Manipur gi mafam kharada ekoibu masak khangbi Manipur gi mapanda lan ragadi khangam gadra khangam oidra haina khanba hore ai si ai gi babana nupi ani thibani nupi ani thibasi ai gi mana aton bini Aigi imasi paisa yam paina horakpa aduna ma aigi babagi yumda leirakti aduna ma huji maksu ai imagi inkolda lei babaga punna leiti aduna aigi punsida ipa watpagi gyan tarawa matamda mapa watpagi machada nungaitaba feel som tawraga lai hauzik fabasu madugi feel tawbadudi Pungkok to obra hadi kokte adubu madugi tagong panbagi ipado adu ay khaurangdre ay sargagi ipado adu khaurangaga hujikti ay gi tagong panbagi ipado ay khaurangdre ay gi ipa hujik hingi leiri adubu ma ahingba sibani ay gi damakta ma karshu kanadraba ahingba asiba mani adubu ma ay gi damakta karimata kanade haibasu muk yade Nasi asuk yang miyam mana Joseph Tolaga no piriba nungai biriba aduga Joseph na mapana poke haina pok dudrabasu Joseph mamana yamna khaurangna popi badagi ringa sidi ichinina asuk yang basigi seba tauba phangjare madubak ishorgi borni ay sina na bayam kan na honarami ay isa sa hingning de ay nagyan tarakpa matamda ay hingning de ay sina na bayam kan na honarami adubo isa na thauri alaga huta aga adumana isa na suicide tawdo di ay pamangli maramaduna ay gi isoda partna tawbagi partna gi marol si chak chabadasu chak ado ay ngonda hu ohen biyo habani aduga ay madu charaga siba yananaba sinja ama ohenbiyo aduga ay natumba matamdasu ay mangla harangna dana ay siba oisanu haina isoda koira magachale gari to masu gurung chalaga accident thoga siba oisanu haina ay partner taurami adubu nongma ikhang khanghaudana aina aigi famga monsi yung na thamaga aina churuk machai ma Chingaga
aduga churup sesman thammaga sum mit oiraga leiba matam se sida phingau sepa ama aigi imangda lepi aduga aigi ikok tagina aigi ikong phawbasi mana tapna nan thabi aduga ibungo nang ase engonda darkar yamna leiri haina haibirami adu khak hairaga mangkhre adudagi aina pairam churup adu langthoga aina hipam famam aduda ai fammaga ishorda ai pratna tawi aduga ishorna aibu darkar leiba oirabadi aibu sinabiyo haina kanthokhlaba matung dudagi na ngasi phawbasi ai lakpani aduna awaba mayam ama thengnai punsida saman khabada mapa macha imung manungda fajana pupang suna yokpa macha amana saman khaba hairamoi mathanda saman khaba hairamoi adu ai ithanda saman khaba hai maramdi aingonda pangbina ba ai ipa do leite maram aduna ai ithanda saman karam na khagani haibado ai haire maton pulamngani makok pulamngani adu maton puluni maya yamu pungani awat pa marak to abu pungani adu aina ai surga lai adu aina sum lakpaduna imagi mateng aina pangba hek ngamba chahi du dagi ngasi phawba ai imagi mateng fajana pangi chahi taraga humdoi taraga mari dagi ai lau ure aduga lau uba hujikti chahi manga fare aina thadokpa madu ai imagi bor dagi ni lau uba thadokpas imasi 2004 da masi operation tawe lauthoi aduda masi cancer tagre adudagi imagi cancer du gi layeng badu ngamnanaba honarapa matamda lau uragadi lau ubadu yadre aduna lau uba thadokdai machuga khitang kole khurai da langamba ke dawa khara kokre adu pungpo popadi ngamri aduna adugumba anabadu kaisu leitaba aigumba kanagumba ma phawa mateng pangbina naba leitaba aingonda thungbada aina madu ngamgadra haina yam kirui adubu isoda sangjaraganda isona pangbibadagidi hausik aina ngamme aduna ngasi aina miyam mamangda lepcheba ngamiba ngasi miyam na masak khangbiriba aduga aina ifi ananba setpa chaba thakpa chatpa hiram khuding makta ishorgi pangbibaduna aina wahi amakhak haibada baboksina asuk thigraba Joseph maya fangi khai aduga mako maru tangsile yengpham khangdraba Joseph ko nungsibiba phawriba se masi ishorgi loina biba adu khaknani ngasi kana gomba matana sinaba phangdriba asuk matik Faraba numit, yai phaba numit, wango ki chininau sing, amadi mafam masida dilliba, mafam masida yaur bi chininau khudimaki yai phaba numit sida. Joseph na adoi bada, Joseph na sakhi pining badudi. Mapana koi balak pada pok pamacha, mapana pokning daba macha, poke hai na pok daba macha. Poke haina pokpa macha asuk nungsina pokpa asuk wana hodaba macha amuktang mi oirabadi haidana honabada asukki matik mangba mi oiba ngamdaba kana gomba amanasu masak khangbiba ngamdaba mayam amalei sigi marakta Joseph mapana poke haina poktaba macha Joseph ngasi Jesus Christ adu aigi taibang panbagi ipani sarga gisu ipani aigi awatpa khudingmak mangonda haigadabani aigi haraba khudingmak mangonda thungangadabani aigi awaba khudingmak mangonda thungangadabani aigi haiba khudingmak magini aduga aigi awatpa khudingmasu ipana pibigani haiduna nijaduna magi macha oiduna lakpadagi ngasi ichininau sina asuk pikliba angang macha nasu Joseph masak khangli base ishor bo losin bagi mapanani haibasi ichininau sini mapamda thamjaraga ngasige egi matang se tangsi de pensin jage